Wabagai Tera Urak High School da Thangta Amadi Arangfamgi lecture cum demonstration pangthukri. Maitai Singi Ipai Pusinga Thambiramba culture ama wariba Thangta Asibu Horakliba Angang Singda Ningthina Khanghanana Bagi Pandamda Thobal District Art and Culture Development Association Wabagai Tera Urak la Sinduna Thangta gi matangda nomagi oiba lecture cum demonstration program ama ngasi Kakching District ki manung chana leiba Wabagai Tera Urak High School da pangthukri. Ngasigi Thoramadu Thobal District Art and Culture Development ge artist singna Thangta gi matangda lecture piduna amadi demonstration ge loina ningthina khangan ki haina association asigi secretary Mayengbam Brajamanina Fongdurakli Amaromda Maitai Singi Luhongba Lana Thoram Atai Thoram Kayada Achoba Thodang Lauriba Arangfam gi matangdasu lecture cum demonstration program ama MB Kala Sangit Sangam Vidyalaya Wabagai Tera Urakna Sinduna Ngasi Wabagai Tera Urak High School da pangthukri. Ngasi gi thoramadu da MB Kala Sangit Sangam Vidyalaya Wabagai Tera Urak ki artist singna arangfam gi matang da lecture piduna amadi demonstration ke loinana ningthina khangan ki haina association asigi secretary Mayengbam Sunolatana Fongdurakli.